ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯝ ꯅꯛꯑꯦ ꯑꯗꯣ ꯋꯦꯗꯔꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯠ ꯑꯏꯪꯕꯒ ꯁꯤꯠꯂꯒꯀꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯀꯟꯅ ꯁꯦꯝꯃꯤ ꯃꯣꯏꯁꯦ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯔꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯁꯥꯏ ꯑꯅꯛꯄ ꯃꯤꯁꯤꯡꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯅꯩꯌꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯁꯣꯝꯗꯁꯨ ꯂꯥꯞꯅ ꯎꯔꯤꯕ ꯈꯥꯝꯃꯤꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯁꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯏꯅꯦꯀꯣ ꯑꯁꯤ ꯂꯝꯕꯤꯁꯤꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤ ꯑꯁꯥꯡꯕ ꯄꯔꯦꯡꯁꯦꯀꯣ ꯑꯩꯁꯦ ꯎꯠꯀꯦ ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯂꯥꯛꯏꯁꯦ ꯐꯖꯗ꯭ꯔꯥ ꯖꯨꯝ ꯇꯧꯒꯦꯌꯣ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯁꯥꯒꯠꯂꯤꯕ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯅꯥꯀꯟꯁꯤꯅ ꯏꯁꯤꯡꯅꯦ ꯁꯤꯗ ꯃꯤ ꯑꯗꯨꯝ ꯉꯥ ꯐꯥꯕꯒꯤꯀꯣ ꯁꯤꯅ ꯉꯥ ꯐꯥꯕ ꯀꯥꯡꯕꯨꯅꯦ ꯅꯨꯃꯤꯠ ꯆꯪꯈꯔꯦ ꯋꯥꯎ ꯐꯖꯩꯍꯦ नज़ारे हम फजदरो आसमान बहुत अच्छा सीनरी है अभी सनसेट हो रहा है और सामने एकदम पानी है पानी में बैठे हैं देखो नाव वाला है मछली पकड़ने के लिए बहुत बढ़िया सीनरी है ये देखो एकदम हवा भी चल रहा है एकदम बहुत बढ़िया हवा चल रहा है अभी और ये पूरा पीछे पूरा जंगल है और ये दूर से जो देख रहे हैं ये पिलर ये है फर्टिलाइज़र इसमें सीधा यूरिया हार दो को अदुगी कम फैक्ट्री ने सीधा यूरिया सुंगे ये देखो दूर से कितना लोग बैठे हैं यहाँ पे ना कितना अच्छा है एकदम एकदम शांति अभी चलते चलते मैं आप लोग को दिखाऊंगी रास्ता इधर का दिखाती हूँ थोड़ा स्टील ये है देखो ये है नीचे जाने का पूरा ये है पानी नीचे कितना बच्चे लोग देखो
Okay.